Hello guys, welcome back to my channel. Ngasi aina haijagadariba si mangda kai ubagini. Mangda kai ubase aina sida makhal khara haijaramge. Kai adu ekhoigi control da leiba oina uragadi isagi aruba thabak haigadra adagi difficult situation kaya adu ekhoigi khutta lei haibagi message neba. Haidi awaba kaya adu thengnabagi thongna happy adugi message adu piri. Aduga kaigumba kai aduna kihanbagumba oina uragana ekhoigi punsida leiriba akiba khangde adagi relationship da any situation natraga ekhoigi feelings adu kiraga chenbagi mahutta ekhoina haidi avoid tawraga potudagi chenbagi moda face tawbagi matam yaure aduda mayoknabagi matam yaure haibagi message ni. Aduga kaigumba kai adu yamna ingtappa oina uragana isagi punsida independent oiba pamakpagi message ne bhaide koi freedom oiningakpagi aduga isagi personal space pamlakpa isagi decision isana lawba ngamakpagi adugi message ne haibadi migi makha pondana thabak tawbo oragasu migi makha pondana tawba adegi decision lawbo oragasu migi decision haidi ekhoina lawgada decision do migi wa taraga lawba leidana adu singdu natte bhaidi isana khallaga isana taropa adu singdugi matam yaure haibagi message ne aduga kaigumba kai aduna ekhoida chongsilakpa natraga attack tawbagi oina uragana ekhoigi isa manungda leiriba haidi lotuna thamliba emotion khangde adegi frustration khangde anger asawa khangde kalakpa khangde adu mayamdu ekhoina haidi deal tawbagi matam yaure haibagi message neba si haraga ilo chinjage. Thank you guys for watching my video. Please subscribe my channel and do likes and comments.